blacklist तौर contractor अमद PWD न अरानब मोंग थिका पी है वफम दा assembly floor दा opposition at treasury bench को अकन मोंग तक थकरे पुलिस MR अमद नाप के अपन टीम न कामजोंग डिस्ट्रिक्ट की नाजांग खुलदा लम एकर मरिकिरोमदा थारंबा लुपा कोर मंगा लाख तरुक की ओजे द पोपी पामबी सिंह यांत दुमांग करे सगांग चीफ मिनिस्टर न्यांगा एक इस पॉलिसी कमिटी मणिपुर की कन्वेनर RK शिव चंद्र गपुन्ना नारांग मैसा खिबा नंफालोंग कैथल की फिबम यंगसिनख्रे ख्वारमन कैथल सब स्टैंडर्ड पोर्ट यान तौब थिंगन पांडम लेंगा लॉन्च तौकिबा फूड सेफ्टी ऑन व्हील्स नसिदगी होरग थबक तौब हौखरे सखंगदब मियोय खरना थोंग सेमद्रिब फाव स्कूल हांग यारोय हैना लांगजिंग द लेब डॉन बॉस्को स्कूल के गेट सो लोनसिन लमले नोमाइजिंग फाव सुटी लाउथोखरे अमसुंग मयांग इम्फाल असेंबली कॉन्स्टिट्यूएंसी दगी MLA ओइना कारखिबा के रोबिंद्र बुंगसी मणिपुर लेजिस्लेटिव असेंबली की डिप्यूटी स्पीकर ओइना खनखरे मैम खुरुमजरी अदोमने यंगबिरबस इंपैक्ट न्यूज ने हौजे पुंजा सफाबगे मरोइब पाउसिंग मियाम द पिजरी मणिपुर लेजिस्लेटिव असेंबली की ngasi gi mifamda MLA ki Joy Kishana National Highway Infrastructure Development Company Limited na blacklist tawkraba contractor amabu PWD na aran bumong da thika pi haiduna house ta takthakre opposition ki members sing ngasi ga thana ahumlak suboina ngasi gi makhata bu mifam yauroi haiduna house ta gi mapan thoki Public Works Department की लुपा कोटी चमापन मरिपुतरा लाख कुनमापन गा लिसिंग निपुतरु की ओइबा वोटिंग ऑन डिमांड फॉर ग्रांट्स की खन नैनबदा MLA जोय किशना SN पानबई कोबा ब्लैकलिस्ट तौर कॉन्ट्रैक्टर अमद PWD ना अरानब मोंग द थिका पी अरानब थोंग असी यानिंग दे हादुना हाउस ता तकथब हौकी वाफम अदुगी मतंग द MLA जोय किशन मसामक ऑपोजिशन लीडर ओक्रम इबोबी याउना PWD मिनिस्टर TS बिश्वाजित हाउस की लीडर ओइदब चीफ मिनिस्टर नोंथोंगम बिरेन गगी मरकता अवाई अकुम तौनखी अकन ममोंग द अवाई अकुम तौनरब मतुंगदा खना नैनब अदुदा थमलक पाउखुम द यानिंग द फोंदोकलमलगा मखा ताना ngasi gi mifam yauroi haiduna opposition members sing house tagi mapan thoki opposition members sing the house tagi mapan thok tringai mangoinana ngasi gi mifam adu gi an ba agenda question or loirab matung finance minister na public works department administration of justice social welfare department amasung science and technology gi apun bulpa koti lising ama chamri taramapan lak yangkhaini thoi ga lising marifu humdoi gi senfam oiga daba demand for grant sing asi house ta khanan na ba masung pass tauna na ba pukhat ki demand ataida policy kat thangatrabsu public works department ke demand for grants ta MLA taramathoi haibadi K Govinda Saltolian amo TH Lokeshwar D Korumthang K Megachandra DD Dhaisi AK Mirabai Mohammad Abdul Nasir KH Joy Kishan Okram Henry amasung Surya Kumar Okram na policy kat sing thangat narakhi MLA Singh aduna policy kat thangaladuna pale belengang na blacklist thamkraba contractor ama tender da yahonba thabak tagi lauthok lobo officer amabu lan lenga ki order da khuyek pi halle MLA Kwata Singh semnan nabagi sel thadokte mantri pukhi da leba civil secretariat matam chana loisinde Tombishna High School da sab kaithel loisinde haba wafam bukhat ki PWD Minister TS Bishwajina SN Panbai Kobomiyo se National Highway Infrastructure Development Company Limited NHIDCL na blacklist tawre hai base RTI ki khuthang da CL lak laba matung da khanglak pane SN Panbai se PWD da register tawr contractor ne PWD ga NHIDCL ga mari leina de have wafam house thamki Minister Bishwajit Makatana House ta Lengak na Tabak tagi Potarab officer Madlana Lengaki order the Kuyek Pihan Kib Late Mantri Pukita Sariba Civil Secretariat Complexu Lakadur Mas Tada Lotion and Pandam Thamle Loinana All Airfield MLA Singi Quata Sana of Kanari have Wafam Thamki
Minister Biswajana House the Thamkiba wafam taraba matungda MLA Joy Kishan makata na blacklist lairaba contractor da tender rules ki wang wada tender pithokpa si aran bani yaning de haina takshin ki MLA Joy Kishan amasung Minister Biswajana ni gi marakta akan ba mong da awai wahang pau khum taunnarakpadagi House ki leader Chief Minister Biren haugalakuna NHIDCL ga lenga kamari lena de NHIDCL asi lenga ki mathakta laibana te aduna lenga the company asina imposed over yaroi have wafam thamki Chief Minister gi wafam taraba matung opposition leader Okram Iwobi Singh su khan nainaba adubu saruk yaraduna mahaki obe wafam su thamki akan mamong da awai ukhum taunnarakpadagi House ki speaker Y Khemsana marak thatuna pukhalaki wafam aduda Aran ba yaurabadi minister na daita lawjerani demand sing pass taununaba House na makhat Khanasi have wafam aduda MLA Joy Kishana Makti House Makha Sathaba Yaning de Haibaga Lonana Mifam Makatana Sathaba Yauroi Haiduna Fongdoki Lonana opposition member Singh House Tagi Mapan Toki Opposition member Singh Mapan Toki Badagi Public Works Department Administration of Justice Social Welfare Department Amsung Science and Technology gi apun bulupa koti lising ama chamri taramapan lak yangkhaini thoiga lising Marifu humdoi ye senpam oigadaba demand for grant sing opposition member amata yaudana House na pass tauki Tauriba poti hojik leiriba potsidi chama lalaba potneba litigation case le adi chungya yaro submit tawudan ma provide tawune toromdre RTI ek trokan khangak bane haibedi nupa asine cancel tawi te fake orabneba document provide toromdre tender se fake achum ba yeng cheng ba achum wafam neba aji minister su confess tawre khoi hana khangde manamdi akhoi gi 4.5 ki close 8 sidai haireba masi loin tawgadamne toromdreba adudi pera 4.5 ki close ऐसे थुगारे से तुम याये दुरी कहीं नो यारी सी मधुर लो सी कनाना बिट सी डॉक्यूमेंट ऐसे हंजन हाजे दुनिया बा सी की क्लोज से मिनिमम क्वालिफिकेशन मिनिमम क्राइटेरिया ने बा इधर मिनिमम क्राइटेरिया ने इबने पेरा 4.5 की क्लोज ऐटा करी को मतलब लोशन एक्चुअल फिगर दो मां सबमिट तो गदम ने यावरी बा अदुरी मधु क्लोज थुगाई द्रा बा दुनिया ऐसे साइड हाजे से अदुरी तुम लो रे कहीं नो सिर्फ कहीं खनन निगाई ले के इट शुड बी कैंसल so many wow the nipan da ki ju helamba yai tawudabu hairiba post creation ji kra dagino haibada mutu improvement of the wangoi to mutum phaibo road haiba wangoi constituency je sigi dagi lakpa creation ne haibani aduna magi dai leriba port case am lai haibani aduga khoi leriba ate ate crf ki leriba post akoi mai maming da pidana laiba ngasai litigation gi post lakpa matam da khoi department gi law gi view log ji haidana akoina thaba matam da masi amoina su dum haire cooperation haibasiga khoi state ki full pledged oiba khoi department siga mari lena bam thokte aduna masi akoi tender piba matam da irregular oide aduna piba yai haibagi post haire madugi leiriba port tu da masi consequence kari lakadage kana go mona kari torkadage torkanda dum madugi asabado adum legal gi tam lakpa matam da dum kakke su kakse Chief Minister N Biren Singhi Luching Makhada Mayai Kaba Chinja ki mayok te leptana chatrak drive ki manung chana ngasi Kamjong district ki Kasom Khulel subdivision ki manung chana lairiba Najang village ta lam ekar marfi rom tharam balpa crore manga 10.3 lom gi oiga da popi pambi sing yanthatuna mangan krai Nav Imphal gi SPW Basu Singh migyang Makhada Thawal gi DSP Commando Operations S Sasidananda amadi NAP ki OCL Santosna Luchingba First Manipur Rifles, 2nd MR, 3rd MR, 8th MR, Imphal West Police Station, Imphal East Police Station, NAV Thawbal PS, Ukhul PS, Kasom PS, NAP amadi Horticulture ki staff sing apun team amana popi pambi sing adu yanthatuna mangan khibani ngasi chatkhiba drive aduna sahi asi goina tarahum doirak suba drive oiri Popi Thabagi Chanabi asi Lehendan Naba Makhatana Drive Sathakigani Hana Nav Imphal GSP W Basuna Fongdorakli Najang village ta jungasi enebi na sillaga joint destruction drive ma changjan jai aur koina IT acres of poppy plantation ka ga mahan gre magi word value na 5 crore 60 lakhs mu oini joint team gi unit sing duri first IRB third IRB 8 MR second MR Imphal East West NCB Horticulture Thawal Police Ukhul Police Kasom Khulen PS ki Police NAB amasung NCB gi mina team jina semaga ka aga koina manghan jagi bani
SPW Vasu Namaka Taraduna Poppy Plantation Mangan Bigi Driver Si Churachanpu Senapati Kangpopi Urkul Tengnopola Madi Kamjong Harba District Taruka Sida Sathavani Hana Fondoraki Sayasina Hek Haurak Padigi Driver Si Leptana Chatarakli Zoin Timasina Mamang Satakiba Drive Taranito the Punalam Eka Satruk Taramba Lupa Crore Niputaruk Longi Oigadaba Gezi Lissing Taruk Longi Poppy Pambi Sing Yantatuna Mangan Grehana Fondoraki Honorable CM Manipur, Magi Miyeng Makha, Amasung, DGP Manipur, ADGP in Manipur, Mogi Supervision Makhada, Poppy Plan Mass Destruction Drive, Handaki January Tha, Tarik Tramatoi, the Gichang Lakpani, see Joint Team Singjana, District Taruki Zaga Kayada, Poppy Plan Kayama, Yantalaga Mahangre, 600 acres, Winaka Mahangre, 600 acres Sidagi, Putokpayaba, OPMZ, 6,000 kg. Ekar amamda kilo tara aruna 6,000 kg puthokpe ai aduga moi wordna 42 crores when ka mahang ren Namphalong Kaitel da mai sakpagi thodok adu Myanmar gi Saigang region gi Chief Minister Dr. Min Nyanga against policy committee Manipur gi convener RK Shiv Chandra Singha punna mafamadu da chatuna yengshin mina krai yengshin badu da more delebe civil amadi police ke makok thongbu official ke asu saruk yaki Namphalong Kaitel mai sakpagi thodok adu mari lena RK Shiv Chandra na lairib phiba masai among matau sing mandlil the Lady India Consulate General Nadal Singh Vaiswaradasu Pau Piraga Market as Sab the India Government ke Ministry of External Affairs ta Taksingani Lonana Esterasigi Chief Minister the Su Haudok Taudogasig Matang the report Taugan Habu from Pondoroki Government Manipur ki Miam the Pausu India ki part of Natragasu Sidai Koigi Mi Lak Mari Mangadi koi si market si days the tang even ado si punna koi punminaraga hing even si a koi have a moigi have a lighting. Oh in amatoina hingbagi porsi lay aduna. Aina fil tawzabadi si Manipur government so angamba so idun mating pangne lay tangnaruwagi aduga si a coin si lawzay photograph kai kai mam se tawraga ngasi mag yangon ambassador become resident so wari sanazani aduga Mr. Vaisora Consulate General si so ada external affairs the pau piraga maximum sigi kaithel si sabada India government ki side to Minister of External Affairs ki side to kaithel si amuk khane ki structure du tana honabda angam mating pangna bai haijani Amaromda mai sakpagi thodok asibu hak thengna yengshin nambagi damak na seyuk Monewa gi Namphalong tamna lakhiba Saigang region gi Chief Minister Dr. Min Nyang nasu mai sakpagi thodok adu nungai taba phongdok du na kaithel ase hana gumna athu da sana na honaragani haibaga loinana Manipur government pusu thagat phongdok lamki now knowledge no alu pubo phila pyatna alu go pubong so yet bi do chano Thank you for all the support you have given last night when we were in a hardship, when we were facing this fire tragedy. And he is very convinced that for any future cooperation that we will, between the two countries and particularly between Sagaing region and Manipur state, is very convinced that everything, there will be more cooperation. Also brought Secretary of the Sagaing region government will work also closely with the Manipur government of India, from India side. Khwaram Kaithel da substandard oiba made pojan taw thingna pandam da lengak launch taw ki food safety on wheels ngasi hawra thabak taw hawkrei ngasi ahobu namita Khwaram Kaithel manungda chingningai umba potlam kaya test taw krei nakalam da Miam da oiba port saba madi Kaithel yon thengnarabadi ain goiba charak pi gani hana standard administrative unit ki maikai degi section wa thamlakli ngasi food safety government of Manipur ki nodal officer CH Sana Jabu Maite amadi food safety administration designated Imphal West ki luchingba team mamana Khwaram Kaithel gi akoiba the port yoliba sing sek taw mong the port yon sing tung da yon na awareness pi ki Drive adu gamari lena CH Sana Jabu Maite na phongdoro ki bada Kaithel da visionist macha tauriba singna port yon matam da loina na port singa sibu lairiba singna su section bi haiba wafam thamki kanagum aran mong da haksang sopa yaba port yon ba thengnarabade legal gi oiba action lokhat kani loina na senaba sing penalty fangan na ba hotna gani hana CH Sana Jabu na makha tarki
अखोई अहान खोंथांग से मिंगोंद एजुकेशन पीबसिना आई ओइगद्रायना खंजै अनि एजुकेशन की लाइन से अखोइना मी मेता फारगा पेनाल्टी पीबगी महुत्ता नंगी असोइबदो सिदे लेरे असोइब जान चुमथो हारगा मतम पीबा अन असोइब चुमथोगा मथंगदा अखोइना राउंड मयाम चली असोइ मयाम लेरमी अखोइ हारमी मथंग लाकपदि मा असोइसे तोबिरंगनु सि सोइदनबा सिकी लाइसेंस लवर रेस्टा तोबा अदगी मी पिरकन इन्फॉर्मेशन द लेवल तोक्तब से लेवल तोरो हायु सप्लाई तो मी द सिगी अवापा से लेरे नंगी पोसे लोबो मतमदा सिगी लेवल से यावदे अखोइ लोबो ngамरे हाइबिरो सो दैट ngasai level tharagadi yolimido khangade akoina mangonda chatlaga trace toraga mabu thiraga mai potu check tobai mathok tare kariguma level yaham da ka yolimido ina tainani mangonda nang yombani nang puthokadani or mangonda mai risk to leire smain togona mai gi asuyam yam sum thoknaraga awareness pirambani ngasi ke driver to sarugya keva Food Safety Administration designated Imphal West officer Y Saitazitna ngasi thabak horiba mobile testing unit asida expert technician amadi equipment ningthina yaure loinana khudaki oiba jingnaba saranu bi polam test tobu khudong chab leire ngasi su singnaba polam kya test tawre loinana singnaba polam khara makha tab laboratory test tawna bagidama khomgatle drivers makha tana manipur gi tongan tongan mafam singda sathakigani nakal moramda ngasi lona thinkraba tobacco product sing kaitela se da yon ba thengnare masi Food Safety Administration Imphal West na taraina lode legal oiba action logani hausi phabu gi oina sanano polam da pojan tobuga mari lena ba case kun taruk lokhat khre loina na chena ba mi oi kayada penalty thian krena Y Saitazitna makha tarudna phongdoraki ngasi gi driver da Food Safety Enforcement Wing Imphal West ki official kya so sarugya ki हानसु आइन थिंख्रबा हंजन हंजन अखोइना केस फाइल कोर्ट मैक्सिमम कोर्ट केस फाइल सिंग अखोइना जि लौखतुना जर्दा हाइबदी हिदाक मना टोबेको सोइंग टोबेको प्रोडक्ट योन बसिंग असु यौरम बदगी अखोइ जेक सिंग सैंपल सिंग लोकली मखाताना अखोइ मसी लेप्तना सथगी गनी केस कुनग तरुक कुंबा अखोइ हजि लोकले मखाताना लोखत की गदबसु लेरी अदुगा पेनाल्टी पी गिबसु लेरे 80000 सिंग थियन बा अदगी 15000 सिंग थियन बा 50000 थियन बने सिंग ममांग द केस मैम लोखत खरे मखाताबदी अखोइ इम्प्रिजनमेंट सेक्शन जेल थंबगी सेक्शन फावबो यावरिबा मसी मखाताना करबा तौबिगनु हाइना अखोइगी एबीओ सिंगना लोलोलेति तौबि मी सिंगना आइना थिंग मरुइना हिदाक मनागी पोलम सिंग तौबिगनु हाइदना अखोइ हंजन वार्निंग पिजरी मखा ताबा तौरमगदि अखोइ लिगेन सैंपल लौगनी सखंगदब म्योय खरना थोंग सेंबिद्रि फावबा स्कूल हाम यारोय हैना लांजिंग द लेब डॉन बॉस्को स्कूल की गेट सो लोंचिलम लै ngasi gi thawdok asina maram moiraga ngasi dagi session hokiba school asi gi class mathangi ningthau kabada gi horaga ni haiduna ngasi school asi suti lauthokre gate so lonchilam batana tana sakhangdab sing aduna ngarang numidang school asi gi fencing wall da go back Father Sebastian, be friendly with local people, no school without health. Sebastian is money minded amadi you are the enemy of society have placards sing thelam kibane thaudoga sig matang da school asigi Father TP Sebastian afongdoroki bada lamsang lambi dagi makha thangba lambi da changlaga lebe school asi tab thong asi matam kya gi mamang dagi school asi na semjinduna lakibane school asigi mahiro sing khakta natana akoibada tariba miyam na su thong asi punna sijinabana lamdam adom gi miyam amadi school ga sen khaigat naraga thong asi semin asi sahi taret ki mamang da su school asina thong asi semjin kiba laikre hauzik thong asi ki fibam ka hena sok bana school asina punna sel putoktuna sabda awab mayok nagani thong asi sembina naba sahi amagi mamang da lamsangi MLA da wakat kiba laikrabani adubung asi pawda miyeng sang birakhi de hari thong asi ki matang da hayeng school asi ki school asiga lekai gi miyam ga angang sing mama pa singapore school asigi van driver sing su yauna madi bari laina ba authorities singa loina na mifam mafam duna khanaraga ni fongdoraki panba yai Don Bosco school asigi maroiba lambi ama oidiba iroi semba chingjel gi thong su matam kya gi mamang gi sembi dabadagi lekai miyam na thingjin ki banei loina school ase taba amatangar lamsang lambi dagi school taba thong ase nongni ni mamang da mal pu tata dia yama putha badagi thong ase ka hena phibam sokhi banei. The bridge has been made by the school many years ago, and we have been also maintaining it for several years. At present, the bridge has become a public thing because all the public are using it. The people from the neighborhood,
They are all using it, and in fact the bridge broke down during the holidays because the other bridge there is also broken, and everybody started coming this way, and the bridge broke. And they are expecting the school to repair the bridge. So I said, school can contribute something, but the school cannot bear all the expenses of the bridge. Mayang Imphal Assembly constituency the MLA oina karakhiba K Robindro bungasi Manipur Legislative Assembly gi Deputy Speaker oina khankre Wavagai Assembly constituency gi MLA Fazul Rahimbu voice bota maithiba piramduna K Robindro bu Deputy Speaker gi famasti gi damak khankibani made masagi chai kuntramuk suraba MLA shina status gi khwaidi gi naha oiba Deputy Speaker oiri February tarukta Minuthong manakta leba Assam Rifles ki transit camp ta February manga da polo ground amadi January tara manga da Imphal gi M sector da aina thinkraba United National Liberation Front UNLF ki akan abat team Manipur People's Army AMPA na bom pokayandur aso open yawon ki thawong sing adabu Assam Rifles ki PRO na thadorok chero lamada awang thakta yaning da bu fongdorok galoina na Ason ba pangdam ki thawong ni hana su fongdorakli thawong asi sathabat chenaba sing athum matamda puthok tu matik sab cherak pi gani hana su cherola sin makha tarakli Khurai Assembly constituency ki MLA L Susindro na ma ka yum thangna leiba Laishram Beshwajit ta siriba AC huran magi maraladu yumpham yawda wafam ni hana Laishram Beshwajit amadi mahaki imung manungi mioi singna hiramasig matang achum maral puthok pinanaba apil tarokli loinana Assembly constituency amagi ngakpigani air conditioner amagi wahogda MLA Masamakna Laishram Beshwajit ki dukan da laglaga nongmai kaptuna ki halam laba matung nongmai kap matam da MLA yum da laiti hana MLA bu kan khatpa kangbu amana media da fongdok ngarakli ba wafam madubu su aran mani hana fongdorakli ngasi Manipur Press Club ta Paumi Singh unaba mada Laishram Beshwajit na fongdorak pagi matung ina MLA L Susindro madi Laishram Beshwajit anigi yum masi yamna nakna leiba oibana MLA gi yum mathakta thamba air conditioner aduna maram oiraga thangna leiba Laishram Beshwajit ki yumda thabak suba nungai tabadagi AC adu lauthokpina MLA gi apokpi mama L Nilopat mada haukiba February manga da Beshwajit na khangan ki hari adubu MLA gi mama na AC lauthokna ba Technical problem karana maram oiduna khudongcha daba khara thokre madugi damakta ngakpi gani hoji makha tab pawda air conditioner adu lauthokpina daba MLA gi apokpi mama L Nilopat mada haukiba February manga da Vishwajina khangan ki adubu MLA gi mama na air conditioner lauthokna daba mi leite nakhoi gi mystery na tawraga lauthokalo haina khangal lakpagi matung ina numit adu gi nongan bada thabak suba gi mystery singda air conditioner adu lauthok hanki hari adubu laibak thibadi numit adu gi numidang wairam pung manga tabu matamda MLA Susindro na makuta nongmai paiduna Laishram Beshwajit ki dukan da laklaga maram amata khangandana Beshwajit ki ngaksam paiduna nongmai na thabak ta namduna ki hallam ki bani hari loinana mafamadu da MLA masamak na nongmai round kaya kapthok lamlaba matungda mafamadu da thadok tuna chakhi ngayak lerba matungda MLA gi mama pa yauna MLA gi security singna MLA Susindro na kapthokiba nongoi maru gi tongning sing thiba laklame matamadu da Laishram Beshwajina MLA gi mama da AC lauthok lamdai da hairam libadu di haina hangbada karisu khumlamdana chatki hari makhoi chatkhrabu matung numidang pung taruk makhairom tabada Imphal East Police ki team amana AC huran magi charge da Laishram Beshwajit pu phab lakhibani hari Thaudok asig matang da Laishram Beshwajit ki maikai dagi su police ta marik chu mawafam su fongdokhi loinana MLA na kaplamba nongmai gi maru su osida sinaram ki haina fongdoraki Soana AC lothopajidi haina mogi imungda mamada changaga domcha soan tawdana thabak subaje yadre AC jina kono tawda khotana simta lothokpiu harum tamda mamana hawiti mi amta leite noina hairaga de noi adum lothoga tawro haibdagi nungalaga misti tawraga lothokibneba phlai paiba acho sang moina misam da wonjandana noi paidana sumna kian ba khonba ton baje matungda amun tawmiganu ai hoji leiba life secure oidriba sisu
सरकार मियेंग चंबियु हाइना थमजरगा अचुम्बबु आराम ताहनबिगनु नाकलमरोमदा लोइसंग ताकथोक तब मैरा पाइबी मादस एसोसिएशन को लुफ अमना खुराई एमएलए एल सुसिंद्रोबु मिंगसत थिननबा होटनबा लाइबक थीबने एमएलए सिना खुराई साजो लेकाय द लैबा एल बेसोरजित को बोमियो एमद कियन खंगल्ली हैना लुबसिना थमलकपो वफम अवांग थाक यानिंग दे हैना बीजेपी खुराई मंडल की माइकाइदगी थमलकली ngasi खुराई साजो लेकाय द लैबा मंडल असि की लोइसंग द पांगथोक पाउमी सिंग उनबा मदा मंडल असि की प्रेसिडेंट Ngarangbam Ranbirna AC machine amagi apikpo wahouda assembly session yauba haibase lubasigi maningda congress na ngaktuna lai haina lawi loinana ngarangi pause khada BJP lenga na MLA sibu saugat pigadu haina mothers association asina phongdorok yumpham yaudabane khurai a sibu mang thana sanction na ba sakhot thaudang kya loriba MLA sibu mingja thia na ba hotna biganu haina phongdoraki khurai kendra gi MLA so sindrobo मिसे थीनबा होने बिरक से लाइबक थीबिनी हाइना आई ब्याम फम दाई पदुम जगे लोइना लाइश्रम बिसर्जित कौबनुपा असिना एसी मांगकी हाइबगी वहौदगी सुमाइना असेंबली भाव यौबा से मसी कांग्रेस की तुंगदमागी बैक ता बी खर लेरगा हाइबनी हाइना कोई सिमा कोई तमजरी जा वो सचिंद्रो एमएलए बु मिसे थीनबा होने से अमोहन तौबिगनु Sangmai constituency ge MLA Hekam Dingo made ngangom Niki ani ge wathok ta BJP na luching duna paleba lenga ga sina khangsin usina dana leiba gi thawongbo yaning da phongdok tu nga se thangoi bon apunba nupi luf thanil gi ima ivel singna assembly complex tamna thomjin na ba hona krei adum pu ha na ngak sen duna leramba police personnel singna DM college ki western gate ta thattuna makha ta na chalhan khidrei thangoi bon apun ban nupi luf thanil gi ima ivel singna lenga ki thawongbo pi de phongdok laduna achum oil fangan biu haiba sida lenga na oil tawdar na ba hona riba karigino nupi masana lalamle fangphom thoko fangjaga ni MLA dingo na lalamle marks fangphom thoko chairak fangallo tha tare thelaba fawbada lenga ga sina charge sit thangatriba karigino haida wahang kaya hangkiba loinana athu matamda paleba lenga ka sina wathoga sigi matang da charge sit thangalu crime against women bu lumna lawduna lenga angna thabak pai khalu haiba wafam sing thamlaki Mafithel Dam na swalaba mafam singi matang the lower warip kudimak Mafithel Dam affected Singtam organization AMDACTO madi state government anina pullaga lawgadabane damasna solaba khul singna saugataba lup singa lawgadaba natte haina AMDACTO na thamlakli Thawal multi-purpose project mafouda laiba UJB school paumi singa unaba mada organization asigi general secretary takalambam somorjitna anoba lenga kasna khunja singi wakat tabiduna ab stream made downstream da lairiba khul sing ga thamna kiba RR package kodimak pirgani hana yanare masida AS Solomon kobumyo yamana haukiba February manga da pangthokiba press meet amada lengak na Mafithel Dam affected villages organization of upstream MDAVO amadi MDACTO harba khunja singna yaba organization ani ase sakhang bagaloina na harba organization singa shina Thawal multi-purpose project inaugurate tawbada khul singa siga thamna kiba RR package kodimak February thafabu gi manungda loina pithokani habu wafam da yanare hana phongdo kiba wafam bu akan bu mawongda yaning da bu phongdorakli to asiga Ojik present government asiga hanadagi afaba mari leidana aikhoigi leiriba pending issue si loisanaba thengkhang kayarakta aikhoi concern singa wari sanadana lai loinana athu matamda loisangani habagi thajabadusu aikhoida lei tawbadabu hauje makti loisanba habasi naidabanina hauje chaliba ha asigi manungda leiriba issue ase sarkar ga aikhoi MDACTO ga wari sanadana loisandaba tarabadi MDACTO gi site gidi सरकारना मार्च की तांग तरागा तरेता संगागनी हाइदना लाउथोखरबा असिगुंबा संगाबगी सेरेमोनी असिदा अखोई सपोर्ट तौरोय MDACTO की चेयरमैन रामथर सैजाना
फोंदोरखिबदा AS Solomon Luchingba Damaputhel Dam affected villages headmen chiefs and elders organization Haibalubasi Sasinaba Madi Kunja Singna Makal Amatada Yadabalufni Hana Tamlaki Amadi AS Solomon Haidabamioyasin Mamangda Salai Ramba Maputhel Dam affected areas coordination committee Haibalubasi Su Kunja Singna Tingjin Kribani Hana Fondoraki Nongdam Kuki Mapau Kuki Amadi Tumu Khong Hariba Khul Sing asi gi landslide victims sing da mamang da laingak no lupa lak marifuni thoi thadoraki adubu senpham sing asi Solomon na Khunja Sing gi ming da lauthok laga lupa lak humpumaka khaktama Khunja Sing da fangan ki hana su fongdoraki asigumba ma ki lichad asigi gidamak Khunja Sing na ma ki mayok lefli water resources minister Letpau Haukip ki mayok ta Solomon na thamki wafam sing ase Khunja Sing amade Letpau Haukip ani gi marakta singchep thavni hana su mahak na thamlakli rehabilitation resettlement habise special physical rehabilitation didi na koi khunggang lophong ne nongdom ku ki ne maphau ne tum khung khara simate ai pirge another circle lai gari gari no tum khung ne nongdom ne itham ne moram play ne sidi economic rehabilitation PBU habita ai tawuni haba man wasak pi ki play sigi harauna le ring da ngasi AS Solomon habisna ai koi ke marak sida sinje ama tha thajalarga ning thau mayam na tradi lobu yade government ki history di yaw da mayam pushalaga mana sida ai koi bu disturb ama tawe ai matu pamde government na dam si mai pak na changkaw ai support tawe kungam mayam chen loin support tawe le riba ai koi ga ashon ba atak ba ai koi bu PB from Toputi Krapibiramo. Infal City Manung Leribe School Singi uniform supply Toriba Bright Waste na Aran Bumong da Katsa Bill Pidu na Miam Dik Paisa Ayen Bakongat Lehana Kangalakli. Miam the Namtak Tauba Bright Waste Akom Luf Kanglay Pagna Taum Tingjin Kray Dukana Sidagi Makatana School uniform order Tauder na school authorities Singda Lubasin Akan Wofum Tamlakli Lonangas Lampel Patleba Akum Luf Kanglaipa ki office the Bright Ways ki proprietor Sarbajit Singh Sahi Humpunito Yamadi Masanapa Jaipal Elias Sani Sahi Kuntrabu Puthok Laduna Dukana Si na Taukib Aran Singh Paumi Singh Mamangda Yaza Hanki Tungda Akum Luf ki working president Chandramani Kumansana Bright Ways na GST effect Tokdoba Kachabil Semdur Miamda ki Ayan Basenpam Komgatpa Lubasiki Taumi Singh Haktengna Satuna Faki Lunana Lubasina Dukana Taum Tingjil Bahana Warip Laure Infal City the Lady Dukan Singnas Aran Bomong the Miamdagi Ayan Paisha Lobi Ganhana working president Nasina section wa Tamlakli Macha Yaifanabagi Damakta Paba School the Ming Jalhalaga Labor Laitaba uniform Laydana Honari Sing Sida Namtak Toraga right way na Yamachaw one Namtak Amakak Torakanda Praza Singsidagi Chaura Senpa Mayamama High Hat Basi Koi taseng na yazaning de adugo sigumba sisu mari leinaba sarkar gi oiba loisang sing na sumiyeng changbiduna sigumba mara leiraba sing se praja dagi develop tawduna lana lut tawriba sel taliba dukal sing sigumba business wala sing si miyeng changbiu adugo makhoi gi mathakta lokhatpam thokpa ain gi oiba action su lokhat hanjaningi Matanga Swada break Amalozage break Matunda Minister Karam Siam Lamthaduna Pollution Free India gi Pauzelda cycle Thauduna Delhi deg Infal Tam Lakiba film Rohan gi Pongna Pham Moirang Fawbachat ki ba cyclotron gi Pau Loinana Manipuram Sungmalim gi Tongan Tongan ba I Pau Sing Puduna Laksage Impact News po Miging Taduna Lebiu Break Matunda Mayam Bomana Taram Nokchari Loinana Bulletin Sig Makata Pau Sing Miam the Pijari Pollution Free India, a journey taken with extra mile have Paujelda cycle Thauduna Delhi the Infal Tamna Lakiva, film Rohengi Pona from Lamdam Moirang Tamna Chetkataba, Cyclotron Nazi CFN PD Minister Karam Siam Lam Thakre, Cyclotron si Rohana Delhi the Manipur Tamna Lakpagi Lambida, Maram the Mahakpu Oktuna Infal Tamna Lakwinakiba, Green Revolution Cyclist. Union ZRCU na sinduna kanglagi nongchup thang masana thongdagi lamtha kibani matamamada adi ai bihar da papu yadop na train dagi maitai masasing adu ada tawui ofam adi matamamada laigi adu ai nauro hena hojing haki mamangda adi amna ai wakal da khalam maduga akoi community ki marakta nungsina busu pore se papu yadop ki bihar da team tholaga
माबु फजन रिसेप्शन तौबगी वारी अति आइन हंगमुदना मरी सुलै लेनदना माना थमखिएबा अदुना भारत के अपुनब सक्तम सागतप कांदसु अखोई इनाउ रोहेना चौब रोल अमा लौइ हाबसे मसी आई असुकी मतिक अदि मदु रेकॉग्नाइज तौबगा लोइनना अरोइबोना थागतपसु फोंदोचरी थैंक यू माई पाउ अदुगा मागी जर्नी सिना सुलोइद्री हाय मा तो तोप जगादसु चटकनेना हाइरी अदि साइकिल थौबुदु नतेबा मैन माना पीरिबा मेसेज मैम दुनेबा अदुना मणिपुर से ngamagadhi rohenna lit tawraga akoi ju tung inba ko aduna cyclist state amo heldasi eba Amuramda Minister Karam Syamna Kangladagi lamthakiba Rohan Filimbu Moirang Kendra gi miyamna taramna okrei Moirang gi haukiba film Rohanbu Moirang Kendra gi miyamna fuwala da ngaiduna makpu taramna oktuna thagat fu fongdokna ki Cycle the kilometer listing kya Delhi the Manipur tamna thouduna lak khiba Rohan bu miyamna laiparing huk pagaluna tungi punsi ki damag yaipa mangol pikhi India bu pollution free ohener nabagi damakta engine pan bagari sijinaba hantan ba made honaba lep tana mina tauna daba afaba thabak tauba hadaba pandam ani asigi makhada maki khongchadasi satpani hana ngasigi mak pu opu gi thorma da mak na phongdoki Manipur ki MLA Karam Syamna cycle season aduna office kaba sibusu ikai khumnaba loinana thagat phasu phongdoki makna makhatana world record thamna basu hona khigani amade lakliba March tha sida Jammu sun Kashmir gi Kaina Kumari fawba cycle thauduna chatna basu sem shab loire haba wafam phongdoraki Manipur Police की PRO की चिरोल मदा एडिशनल SP इम्फाल ईस्ट के मेघचंद्र सिंह MPS की लीचिंग मखादा ASP ऑपरेशंस M कुमारजीत सिंह MPS की पौता का लोइना इम्फाल ईस्ट डिस्ट्रिक्ट की कमांडो कांगबुमना लोन थिंखरब KCP पीपल्स वार ग्रुप की मियोयमा अंगसी लंगदुम मखा लेकायदा लैबा लंगदुम हाई स्कूल की ममांगदगी फागत पंगमख्रे हरी फारब मियोय अदुदि लंगदुम मखा लेकायदगी नांदैबम शरद जोय एलियस संजोय चई कुंथ्रानी थोय अपोकबा एन इरेन सिंहनी वाहंग पाउंग सत्रब मतुंगदा 9mm पिस्तोल अमा कापा यादब मरु अनि अमदि मैगजीन नमा केजी मंगा मुकी वैगदब IED मीटर मंगा सांग वेयर अमदि IED फोकाय हनबदा सिजन कदबा सेमदोकलब मोबाइल फोन अमा लोइनना डेटोनेटर अमगा महक ना लोलंब मफम सिंगदगी फागत पंगम किहरी अमदि पोलम सिंग असे इम्फाल द लैबा स्कूल सिंगदा namduna sel khaibada sijinaba oidamgani hari faru miyoy se polam singh asigalona irilum police station da makhata legal action lokhatnan bigidamak sinakre hari ओइनाम केंद्र की MLA ओइबता नतना मणिपुर पोल्यूशन कंट्रोल बोर्ड के चेयरमैन सु ओइबा एल राधा किशोरना कुमजाल लिसिंग अनि तरातरेट की अहुम सुबम संग अरोइबो ओइना लोकल एरिया डेवलपमेंट फंड के रुपा लाख कुंत्रा के शेख मना सिंह असेंबली कॉन्स्टिट्यूएंसी असि की LADF की मखादा तोंगान तोंगान थबक सिंह सूरीबा मियोय सिंह द यंथोक्रे बिष्णुपुर DC कॉन्फ्रेंस हॉल द पांगथोकिबा शेख मना यंथोकपगी थोरमदा सरुक याकिबा ओइनाम केंद्र की MLA एल राधा किशोरना प्रजामियाम की सेंटिमेंट खंग थबक तौद्रबदी साउखत पंगम लोयमदे MLA लोकल एरिया डेवलपमेंट फंड असि प्रजामियाम की साउखत थादरक सेंफम ने MLA सिंग लनाई सेंफम नते हनसु लाउथोखी विष्णुपुर डिस्ट्रिक्ट की नंबोल साबल लेकायद लैबा माइबम सिंगमांग अनि की लोनबा तिदिम रोड की रोड थोकी लंबी की खुदोंग थी थौदोक अमदा मियोय अमा लैखिद्रे ngarang numitang नंबोल पुलिस स्टेशन की मनुंग चना थोकीबा थौदोक अदुदा लैखिद्रब मियोय अदुदि युमनाम तोम सिंह चही यांखै लैफमना लमलाई अवांग लेकायदगिने पुलिस की मतुंगिना तोमबा करम गारिन थोन मनो हाइबा हौजि फावबुगी ओइना खंग ngamdri hari लोनना असि भागचांग अदो पोस्टमार्टम की दमक रिम्स हॉस्पिटल थमख्रे hari मखाताना नंबर पुलिस ना FIR मा लौखतुना थिगत हौख्रे इंडियन कॉन्स्टिट्यूशन ना मैतै मितैबु
yellow mi oina sakhang biduna schedule tribe lista salan gadab ni hana schedule tribe demand committee manipurna sangselik laba khongjang asi maikai kya de leptana support tonarakli manipura makhal kya gi business mai pangna sathariba maming lerba company Thangjam Agro Industries ki proprietor Thangjam Joy Kumana schedule tribe demand committee manipur ki khongjang asi maram chai maitai mi dei bo schedule tribe list salan na ba hona ba manipur lengang na angam thaudang lauduna honarakani habig achet pathajab lai haina fongdorki constitution gi makhada karigumba protection khara pihaudragadi laiba safu si lairiba maitai singsina mayoknabada khara wagadaba gi phibam lei aduna tangai padana Indian constitution makhada aikhoisi protection khara lahoraga hairiba AGS policy amadi lakadoriba globalization gi process asida aikhoisu aikhoigi khubam mama phida ama kannaba hona ho bai basi yam tangai padaba thabak amani haina ina ai khanjai AGS policy lakpu ki matungina communication fagalaktu da mapalam de lakpo senjau pai besengna mafam asigi yum inkol kya sel saunu piduna laikhiba yabagi akiba su laitabnate maramaduna yellow mi singna matam chan amato oina punsinduna thabak tawminarga lakadaba safu sing mayok ngamnanaba sem sahauba mathau tai anoba government asina su skill development ta ahen miyeng thamduna haugalakliba naharol sing yokhanarbugi pandamda sangsilakpagi mami tari adubu laingak na lorokliba thautang ase khara hena pakthokuna skill leiba naharol sing semobu tangai fadi habi wafam phongdoraki Indian constitution piba facilities mayam se si lauraga koi angang sing si gi education da enhance to ba amadi skill development to da soida kana gani haina ai thamjage duka amana hairiba entrepreneur oibasidi angang si technically qualified oibagi am kana kano oide magi communication skill khar leiraba duga magi adaptation khar leiraga di adum entrepreneur oibdum yai mana kagamba technically qualified oraga di mana additional qualification ma phangbani na khar hena ma jangsil kano thu da project thu da khar hena success hoy hena Maitai Christian Forum Imphal West Sinduna the constitutional rights and governmental facilities for minority peoples group fiber hiramda nomagi oiba awareness program ama pangthokre thoramadu Manipur State Minorities Commission sponsor tawduna Imphal gi GM hall da leiba pangthokibani State Minorities Commission ki tongan member kyana saruk yakiba thoramadu da commission asi chairperson Dr. Said Burhanuddin na phongdokibada National Commission for Minority Act ki makhada minority singsu thong manan sakpa ngamna na tongan ba scheme kya paikhalakli maruina women empowerment lehna na ba madi sel tumgi phibam sadaba imungi angang singda mahai tambada tongan ba makhal gi scholarship pi ba masung lemna coaching taman ba gi scheme sing lairi hana phongdoraki Lilong Hauribi College ki Hauzik Wadiba Wathoka se Mahiro Singi career ki dama khallaga thu matamda loishinran ba Chief Minister N Virena Mijeng Changbi Ohaina All India Students Federation AISF ki chero lamada khangalakli Mime Theatre Group Tarahum Doine Saruk Yaduna Manga Suba National Mime Festival 2018 ngasidagi Imphal da Hokre Festival asida Delhi, Assam, Kolkata, Madhya Pradesh, Rajasthan, Maharashtra, Mizoram amadi Manipur gi Mime Group kayana saruk yari Sangit Natak Academy New Delhi amadi Kanglei Mime Repertory Imphal anina puna sindura pangtokhiba festival asi ngasidagi hauraga thasigi tarani toi fawba langthawal da leiba Kanglei Mime Repertory gi sanglenda pangthokani Cultural Festival of Manipur Technical University, the Phenomenon 2018 Challenge for Change ngasi State Academy of Training tagyal pat haudokre ngasi haudopu ki thoramda Manipur University ki Vice Chancellor Professor Adya Prasad Pandey na
Mahiroi-singda energy opportunities amadi inspiration piriba program ase educational institution khudingmakta pangthokpa mathau tai haina phongdoki. Naran Sena Iraima Laivungda Nomagyoba Free Eye Screening and Cataract Surgery Camp ma pangthokre Kemado Siza Eye Care Foundation NPCB National Health Mission amade Medline Foundation galoinana Lamaba Sporting Association Naran Senaga Punakusam naduna sinkibane Miyoi Kudimak mit Uhan Bahai Pandam the Pangtoki I came to the Punamio Humpurom Layenki, Medline Foundation Managing Director Pibaril Maitaina, I Cataract Lave Sing Kangdokner became a say Pangtok Panihana Fondoraki. How's Sanabik Pauda, Amik FC Team B na Ampimpagi Mari Super 9-a-side Invitational Football Tournament ki champion oibangam kray. Tinjang Kaijang daba Kunai ama oiner naba Mayakab Nisagi Ipaktagi Laptop Lasiaba Wakalolda, All Manipur Filmmakers and Producers Association Sinduna Pasoi Part 2 the Leba, Pamyal Sanabung the Nasisana Kiba tournament as the final match da. Amik FC Team B Sanaroi Boboy na Panjal Ani Amadi Jetesho na Panjal Amaga Chanduna Cine Actors FC Panjal Ahum Sinoda Mighty Piram Laga Tournament as champion Gimana Trophy Galona Bilpalising Taramatoi Chama Taramatoi Runners up Tahoraba Cine Actors FC na Trophy Galona Bilpalising Taretka Satret Humputra Taret Loinana second runners up Tahoraba Editors FC na Trophy Galonaba Lupalising Mariga Chamari Nifumari Gimana Fangbangam ki Championship asi ngasi loisinbagi thoramaduda Espiritam Bale El Lokhopal W Maipak amdi KSS Kishore Kumar galone na lamdamasigi film gi thabak thorum kya da thawai haksang yauna kathok chariba mioi kya na saruk yaki Taramanga Suba Manipur Veteran Cricket Tournament Ngasiri Pangtok Pahokre, Manipur Veteran Cricket Association Sinduna, Oriental College Amadi, Modern Higher Secondary School Sanabung the Satakadaba Tournament Sida, Team Nipana Group Ani Tong Kaidokuna League matching the Lambatongari. Ngasi tournament asig ahanba sana kiba league match samada model club singa makhana tos ngamdana batting hana sana kiba inning asigi over kuntrada wicket nipan turga run sam kuntra lob ngamki match asigi ani suba inning sana kiba wider view si langthabalna over kunmariga ball mangada wicket tara mak turga subna gi run marifu mathoi khak lodra match asi run nifu mapan maiti banangki Cricket tournament asigi ngasi haudopki thormaduda MVCA gi patron member CH Chauba MVCA gi advisor RK Vidur amadi Manipur Veteran Cricket Association gi president Indrajit Kaloidana lamdam asigi cricket masanabu yokatnun ba honari ba mioi kyana thormaduda sarugya ki hayeng chathari ba tournament asigi anisuba league match sanaragani Kuntra Suba Manipur State Taekwondo Championship ngasidagi Kumalampak Indoor Stadium da pangthok pahokre Championship asigi ngasi ahobu numita sana kiba cadet girls under 29 kg da UTA gi El Melody cadet girls over 59 kg da NSA gi Sanaroi Singu Laima amadi Maheshwari anina ahanba amadi ani suba position taki Championship asigi cadet boys under 33 kg da NSA gi Sanatomba cadet boys over 65 kg dana TTS Nambolgi Saurabh Kumar amadi junior girls under 42 kg dana PTA gi Riya Devina ahanba position tabangam ki championship asida unit tara taruk takin pi macha sanaroi cham kuni thoi amadi nupa macha sanaroi sani marifu taret punna sanaroi chamari sub mapanna athoi he tanaga dauri ngasiri gi pangthok hoke championship asigi haudopui thoroma duda
MIDA की वाइस चेयरमैन M Asni Kumar, AMTA की प्रेसिडेंट बॉबी वाइखोम IAS, एडल्ट एजुकेशन की सेक्रेटरी M Zoy IAS अमदी यास की डायरेक्टर N Pravin IAS का लोइनना लमदम से के ताइक्वांडो मसाना सिबु पामजबा मियोय क्याना थौरम दु सरुक याकी TFA Class 6 National Bodybuilding and Fitness Championship ta KBB Tera Sapamler ki sanaroi mari saruk yaruragani thasi ki taramathoi da Assam ki Guwahati da Cotton College ki KVR Hall da pangthok da championship asida KBB Tera Sapamler ki sanaroi and Roshan amadi WW anina bodybuilding masana ki medium amasung tall group ta amadi fitness competition ki masana dana TH Premjit amati KSH Arunjit na super tall amasung tall group ki masana singda saruk yaruragani tinjang kaijang da khunai ama oina na balam da masigi nauri banharul kya bu mayai ka ba chinjak ta ki lap thok tuna hena phaba mioi ama ohena na ba hotnari ba KBB Tera Sapamler ki bodybuilding sanaroi singa sina hayeng Guwahati ki damak Imphal thadokragani Matanga shada bulletin ase tension jadrang gi mangwina headlines hamona thamjari blacklist tawr contractor amada PWD na aran mong da thika pi hai wafam da assembly gi floor the opposition at treasury bench wakan mong tak thakre police MR में नाप की अपन मतीन ना कामजोंग डिस्ट्रिक्ट की ना जान खुलदा lam maker mer की rom da thanam bal palla Crore mga lakh taru ki popi pami sing yang tatur mangan krei. Sagang Chief Minister Min Nyanga Ekis Policy Committee Manipur ki convener RK Steve Chandraga pun nangarang may sa ke benam halong kay kel ipigam yengshin mina krei. Warman ka kela substandard oil port yan tawut tingil na ba pandam galoy na launch taw ki food safety on wheels nga sige di horga thamuk taw okay sakhang da bamyo khara na thong sem der bu fawa school hang ba yaro hena langjing da lebe Don Bosco school ki get so launch lamle no mai jing limit fawa school naw ko kre amasung mayang Imphal Assembly constituency gi MLA woina karakiba ki Robindra Bungasi Manipur Legislative Assembly gi Deputy Speaker woina khan krei